अहानबदा मरुएबा पाउ उख्रुल डिस्ट्रिक्ट की मनुंग हंजनबा कचौपुंगदा लंबी थोंगी फिबम फत्तबदगी अनाये यावरपदा सगाई सारगा किलोमीटर 10 हेन पुरी अमदी थौबाल तांजेंग लंबी सेंबीदबदगी मियामना तौखाइदुना खोंजंग चंगसिनख्रे खुरुमचरी ISTV बु मिटेंग ताबिरी बपुनम पुतराम नोकचरी हौजुपाउ संदोन पिजरी उख्रुल डिस्ट्रिक्ट की मनुंग हंजिनबा कचौफुंगदा लंबी थोंगी फिबम फत्तबदगी अनाये यावरपदा सगाई सारगा किलोमीटर 10 हेन पुरी खुल्लसी उख्रुल डिस्ट्रिक्ट हेडक्वार्टर दगी किलोमीटर 100 सुपना मरी रोम लाबना म्यांमार गा ताइनाबा बॉर्डर पिलर नंबर 100 माथोई अमसुंग 100 निथोई की मरक्ता लेबनी खुल्लसी की DS जिमिक कौबा मियोय अमना फोंदोरकपदा Pm-Istv की लंबी एसी फिबम चाद्रे चया तुरेल मथक्ता थोंग साबिदबना खुदोंग चादब क्या मायोकनरी खुलसदगी लैसिंगम सैजा कौबा मियोय अमना मसा ngमलक्तबदगी सगाई सारगा किलोमीटर 10 मुक पुथोरकलगा चया तुरेल मपाल फाव पुथोरकलगा ट्रकना अमुक उख्रुलगी लैसीफुंग क्रिश्चियन हॉस्पिटल दा लाइकनरी सिरोइदगी कचौफुंग फावसी किलोमीटर 100 सुपना अहुम रोम सांगी लंबी एसी की असोइब अलाइनमेंट सेमदोकनब इंग्लिसिंगनी 19 की जून की मरीदा उख्रुल डिस्ट्रिक्ट हेडक्वार्टर पांगथोखिबा कैबिनेट मिफमदा पुथोक्तुना खनरबा मतुंग मतमदुगी चीफ मिनिस्टर एन वीरेना मरी लैनबदा सेमदोकनब खंगहलखिबा लेख्रबनी अदुबु ngasi fawba mari lainaba singna yingsindabada khunja singna pendaba phongdorakli National Highway 102 dagi FCI godown Thobal tamna chatliba Thobal tangjeng lambi gi fibam mari lainaba singna matam kuina yingsinna leire haina pendaba phongdokladuna tangjeng gi miyamna ngasi lambi asigi changlafam National Highway meya da tawkhaiduna pendaba khongjang changshin ba hokre खोंजंग अदुदा सरुक यारंबा युमनाम धनपति अमदी एल ओकेंड्रो कोबा लेकाई सिगी मियोय अनिना फोंदोरकपदा वांगखेब असेंबली कंस्टिट्युएंसी की मनुंग चना लेरिबा तांगजेंग गी लंबी असि कियाम हाइबोंग लेरक कियाम लितान पोक साबान तोंगबा अमदी मोइजिंग खेकमन लेसांग थेमना चिंगबा लम क्या चटखिबा याबा मियाम की दमक यामना मरुओइबा लंबी अमनी हेल्थ सेंटर अमसु लेरिबा दुगा स्कूल अहुम की महैरोय क्यानसु चटनरिबा लंबी अमनी अदुबु थौबाल कक्चिंग चांदल अमदी टेक्नोपल डिस्ट्रिक्ट मरी असिगी अपुन असेंबली कंस्टिट्युएंसी तरागनी थुइगी चेंग थंगफम ओइरिबा FCI गोडाउन थौबाल असि तांगजेंग चिंखोंग द लेबना गोडाउन अस लाकपा चौबा गाड़ी सिंगना तांगजेंग लंबी गी चंगलफम लंबी मतेक असि अतुकी मतेक अकाय अतोय थोहले मरी लेनबा डिपार्टमेंट सिंग अमदी FCI गोडाउन असिगी मैनेजर द सुचे इदुना लंबी असि सेमजिनबा क्यारक हन हाइजखरे लंबी असिगी फिबम हेना सोक्सिलकपना तांगजेंग गी अकोइबद लेरिबा मियामना तांगजेंग रोड डेवलपमेंट कमिटी कोबा लनाई कमिटी म सेमदुना अरे अरेबा सेनफम सिंग खाइनादुना हौखिबा चही इंग्लिसिंगनी कुनगनी थोइदगी अंगम मखै सेमजिनदुना लाखिबनी हौजिकि लंबी असि अदुकी मतिक फिबम सोकले एक्सीडेंट की थौदोक क्या थोकले मरी लेनबा क्या द हन हन हाइरबसु तादबदगी तंगाई फदना लंबी असि तौखाइदुना पेंदबगी खोंजंग असि चंगसिनबनी अथुबा मतमगी मनुंगदा मियामगी खनबीदुना लंबी सेमजिनबगी थबक हौबियु हाइरी कया थाजरे अदो कइमता ताबीदबा हुजिति ताबीबा हाबदो लैत्रे अदुना कोइ सि लंबी जे चंगबा याद्रे तसेंगना इसिंग नोंग जिंगी मतम मोइबना कोकोन कोकोन लैदना गाड़ी सिंग जे पुथा पुथादना कोइ चंगबा याद्रे असोके मतेक खुदुंग थिबा हाबदो ओइरे अदुना ngasi अखोइ सिगी मनुंग लेरिबा मैरा पाबी मैम से थोकचरागा अखोइ ngasi दगे हौना सिगी लंबी से अखोइ थिंजिनजरे हाबा वारेप से लौजरे मसी अथुबा मतमदा अखोइ गवर्नमेंट की अथॉरिटी सिंगना यिंजमिनाबा अखोइ मीडिया की थोंग ngasi थमजरे अदो अखोइ थाबदी से सिंगे अयामना अखोइ PWD अदुगा थौबाल डिस्ट्रिक्ट की अखोइ DC अदुगा लोइनना FCI मैनेजर दा दुम इंफॉर्मेशन दे दुम पिजबनी अदुबु लंबी सिना फतब मरम ओरकांदा एक्सीडेंट भाव थोकपो यावरेबा अदुबु ngasi वक्तदि असि नाबुदि यावद्रि अदुबु सुगुम्बा खुदोंग थिबसे मतुंगदा हाइदि थोलागदा नतगा एक्सीडेंट थोकांदा मी सोकपा पनबा नतगा लैतब यावरगदि मसिगी रिस्क चे कनाना पुबिदोनो हाइबगी वहांग अम लाइ अदुन मरम ओरकांदा अखोइ ngasiगी लंबी थिंजमबै खोंजासे अखोइ चंगजनजमनी महैरोई नुपी मचा अमनसु लंबी असि यामना नुंगाइत्रे अथुबा मतमदा सेमजिनबियु सेमबिरोइदबो ओइरबदि महैरोई सिंगना स्कूल चटननबा बुट अममम पिबिरो हाइखे अत्र खोइ लापदजु यामना नुंगाइत्रे दुगु ओजाना मारा पदै लापदजु यामना नुंगाइत्रे दुना गवर्नमेंट अथॉरिटी मरी नेबसिंगना लंबी जे तंग यिंजिमिनाबा हाइजरी
PUCL gi report ki matang da Khurai AC gi MLA El Susindro na mahaki mayum da mifam pangthok tuna report adu lana haijin ba amasung miyam bulana lamjing na ba puthokpa report ni haikrai Khurai AC gi club amadi mera pai bi luching bi kya na saru kya duna pangthokpa mifam adu da MLA na PUCL gi report asi nakal nama gi oiba meeting da puthokpa report ni masina achum babu khudong thiningai oiba mong da puba da natana sena sida wana purakli batang du laita bagi phibam da akai ba pirakani masigi mathakta state saruk thokna thugai bada mating oigani maram aduna report asigi mayokta miyam hupna FIR chansin si haiki PUCL report Manipur gi irang Imphal dagi hana hobani aduga ching dagi khut halakpani haibu wafam asi aran bani report asi handoktuna tawduna PUCL na miyam da lale haijakadabani haina Delhi Maitai Coordinating Committee na haikre Delhi da pangthokiba pawgi mifam amada convener Dr. Seram Roses na PUCL na phone liba report asigi executive summary da Imphal dagi lan haurakibani haibasina PUCL na Maitai gi wafam bu thawaidi haibadu takpani DMCC na PUCL gi Delhi Tribunal da pi kiba wafam sing amadi report sing mayek sing na hapti haiki In this report, it says that the Maitai police. So they said that the state government and the police were helping the Maitai. Look at how the police was helpless when the last number of people came and they attacked. Police was not doing. That is how the problem of the violence was started. There is a chapter called the how the violence was started. Of course, they have documented about the 8 testimonies from the Maitai community, and all of them have clearly said that at around 2:50, they were informed that after the rally from Sosambu side, large number of people are coming and they are coming, they are going to attack you. They were surprised, they did not know what to do. And then it is not very far from Sochampur town to this Dorung area, maybe around 10 minutes. So large number of people came and they suddenly started attacking to them. They did not know why they were attacked. Women's rights activist Elizabeth na PUCL gi nakan nama khaki oiba reports na irang asigi waroishin purak na bagi mami tati haiki. The victims are hurt again, which we were not expecting. This is something that we have to figure it out as a women's rights activist. I'm not saying activism either. My plan is, or my thought is that I'm just a contributor to the cause only. But when we thought a fair deal, at least what have not been captured will be captured from the perspective of a human perspective. But vilifying is what that we found, because when I say when the imbalance is there, that you know that the system, something is not right. People's Union for Civil Liberties PUCL co-organization amana handak semjin sajinba aranba report ama puthokna Manipur gi irang asibu mitai na lanba tahanna sinba manba thong asibu Committee on Protection of Mitai Victims Morena akan mamong da penda ba phongdorakli masigumba aranba semjin sajinba report asna Manipur asna makhatana thoning da ba irang tholaklabadi PUCL na afafata pumba pugadabani haukiba English ngani kunga humdegi me ahumdegi Manipur da thokliba irang asibu maitai na hauba thohan ba manba aranba reporta PUCL na puthokliba pawda masidi nakal nama khaktagi yengba nakal nama khaktagi loba report amadi sel lauraga semjinba aranba report ni thokliba irang asigi haurakfam mafam matam munna thidoktuna report asigi achum pawdam puthokpo oirabadi PUCL bu achumba tawba organization ni haina lauronggadabani adubu thokliba irang asigi matangda achumba fact finding tawdaba kanglup amakhaktagi miyoi singi aronba mafamda unaduna aranba report lauraga puthorakliba Independent People's Tribunal on the Ongoing Ethnic Conflict in Manipur sida COPMEV na yabangamloi amadi haiba report asi chanafam thokte amadi report asibu sembada yauriba members khudingmakki mathakta inquiry tawgadabani amadi legal action lawgadabani irang asina awaba mayok na haliba mitai IDP singna leiriba relief camp amata dasu PUCL na fact finding tawdana irang asi mataw karamna mitai na hobagi mong da report asi semlibano mitai gi nupi angang kya hatkiba amadi
nupi angang kya gi izat khongoi nakhibagi report asida mami amata tade masigi mayek laraba khudam di jiribam de pikliba tha nipan gi angang yauna makhoi taruk hatkiba du PUCL की रिपोर्ट पंद्रीब करिगिनो मोइरांगदा लाइगी थौरम तौनब लेबा अरांगफम ओइबा अहल अमबो मिसाइल अटैक तौदना हातखिबा फयेंगदा मपामदा लाक्चबा नुपी अमबो ड्रोन अटैक तौदना हातखिबा थौदो क्या असि PUCL की रिपोर्ट अस्ता अमत मयेक सेंगना याउद्रिबा करिगिनो अदुबु कुकी नुपी अनिखक नेकेट पेरेट तौखिबा अदुबदी PUCL na report asida irakli adubu hairiba kuki nupi ani asi maitaina kanbiduna makhoi makhoi gi mayumda thinbikhiba adubudi PUCL gi report asida pande Masigumba semjin sajinba aranba report puthokuna Kanglup ani gi irang asibu makhatana sangthanaba siliba PUCL gi mathakta iramdam Manipur gi miyoi Kanglup khuding makna kandem tawphom thoi amadi hairiba organization asibu matam pumba gi oina thingjinaba aikoi puna lepmina si hairi Asian Infrastructure Investment Bank ki senthang makhada paikhatliba Manipur Arvan Road Drainage and Asset Management Improvement Project asigi matangda Uripoki MLA Khairakpam Ragumani gi yumda thaba asibu pairiba Keystone Infra Private Limited PWD gi engineer amadi lekai gi mihut singi oiba khana nainabagi thorom ama pangthokre ngasigi mifamadura saruk yakiba Uripok Apex Body ki advisor L Roman Kumarna Uripoki MLA na AC sigi lambi thong amadi drain gi fibam fagatna bahotna bagi saruk ama oina project asi purakna bo hotna bada achoba thodang lauki ngasi gi mefam asi ju MLA gi meeting makhada pangthokpani masida miyamna support tawbiu haiki PWD amasung Keystone gi engineer singa phaminaraga 36 months period matam suda Uripok kendra da drain sing amadi lambi thong sing si karmai tong na improvement tawna phajaba matang ga sanaba yaba mong da tawgudagi haibji matang da general discussion ma pangthok sabani adu yam mapung pa ba discussion moy Keystone gi engineer sing na amadi PWD gi council representative of engineer sing na phajana semba mai na semba matam da mapa du gi amadi any lekai du gi kala boibe mara pai bi whoever thawai yok jaba sing na mateng pangbiu amadi yamna maintain quality maintain tongna yam phajana sobiba ohen view Amaromda Keystone Infra Private Limited ki project manager bizoina project asina Uripok Thangmaiban Patsoi Lamsang amadi Sagolman gi apunba lambi gi asangba kilometer chamaga humbudrani thoi dasmik nipan manga nipani apunba semfam na crore chamapan nifuga humdoini project asi tha kunthraga taruk ki manungda loisinaba gi pandam thamle miyamna paikhalakliba project asida support tawbiduna quality leina thabak sunaba hot amina si haiki and this project most quality, and if we always welcome any suggestions from the public. If any mandatory changes are required or their suggestions, that we will in consultation with the PWD and subsequent approvals, we will be adopting those recommendations also. It is, and if any in our GRM we have given the phone numbers for contacting at any time. We will be available if any suggestions from public or these things. We most welcome all this, and we request your great support, cooperation for the successful completion of the project. We together we can finish the project at the earliest. Nursing profession asi ngasidi yamna maru oiba profession ama oire asigumba profession asida Manipur gi nursing mayam ama India gi maming leraba hospital kya da contribution pi duna imung manung gi semetlon da su chawna mating pangli haina Special Secretary Health and Family Welfare Salam Somorjin IS na phongdokre wafam asing asi North AOC da nauna hangdokpa Ras Medicity Nursing Institute hangdokpa gi thoram da phongdokhibani Ras Medicity Hospital gi multi-purpose hall da pangdokpa thoram adada Director Health Services Dr. Chambo Gonmai Ras Medicity gi Chairman amadi Managing Director Haubijam Rajan Manipur Nursing Council gi Registrar Dr. Adibam Jamuna Devi Additional Director Health Services Dr. N. Vinosu Sarukyaki Special Secretary Health and Family Welfare Salam Somorjit IS na nursing tambada nga sidi mapalam da sel yam na tingni basi Manipur da su Ras Medicity Hospital gumbada sigumba Ras Medicity Nursing Institute na malingkalak pasina sel tingba hanthan bada natana quality labor nursing kya masu putorakani thazai haiki akhoi sida unemployed oidana tabak phangde na ngauchak na leidong suru mapan da chalaga tabak phangaga khara da oirsu masagi income phangjawa ngami do aduga moina phangpa income dagi part ama sida lehoba magi dependent sing da mama papa sing da macha sing da
macha manausingda tharakpa ngamise akhoi economy da moina senthang khara contribute to ngamise yamna chawba keno amaneba contribution amninga Ras Medicity ki chairman amadi managing director Haubijam Rajena Ras Medicity Hospital nangasi awaba kya marak asida nursing institution ama hangdokpa ngamlibasi Ras Medicity ki damakta sogat piba nungsibiba intellectual kya ahalaman amadi staff sing ki chawraba mating sing aduna thabak oina pangthokpa ngambani nursing institute ama hangdokpa haibasi yamna araiba amadi natte adubu Ras Medicity na mathau taba khudimak thabak oina telaba matam asida hotnaduna ngasi sangaduna base nursing institution ama hangdoktuna lofam thokpa henba fees kya free ohenduna quality level institution ama oinana bagi pandam da hangdopani masigi matung da porompata nauna sariba ras multi speciality hospital is November December da hongjinaba tharang toriba si mai pak na loiraba tungda mathang chahida ANM course so hangdokna ba pandam thamli haiki kana gumbana miyoba magi punsi kan bangam da madu hero ni haina koi hero is a guy who get the me and Maki and the means of hero name, Lona Galley. Other nurse type of post in comparison with hero and the nurse. Comparison is the one of the nurse keep post in the Canada. Thousands of lives to save the life of the 1,000 people. That is called nurse. Amaga 1,000 compared to Boyapa, the nurse key, evaluation, nurse key value, ma'am, the Lona post. Asumati wang papoda haibada haimamba thokloi September tang amadagi tang tara phaba Madhya Pradesh ki Gwalior da pangthokadaba pansuba National Wheelchair Basketball Championship for Men and Women da sargyagdaba Wheelchair Basketball Association of Manipur gi nupi amadi nupa sanaroi singi team amadi official sing ngasi Imphal International Airport ta sanaroi singi kids sing Youth Affairs and Sports Director Dr. Mayingbam Betoni yenthokpaga linana lamthakrai lamthabagi thoramadada Social Welfare Department ki Deputy Director Daneshwar amadi atai staff sing su saruk kyaduna sanaroi singda mai paklakna ba yaifa thauchal pikhi Manipur government ki akannaba thorang makhada CFNPD Imphal East na district asigi tongan ba mafam singda miyam da ahongba mamalda cheng fanghan bagi makha tarak po inanga si andro AC ki manung chanba yambem kaithilda miyam da ahongba mamalda cheng fanghan khre district asigi assembly constituency singda ahongba mamalda cheng fanghaliba asiga mari lenena CFNPD Imphal East ki official amana hojiki wana raba matamasda poche gi mamal kaithilda kham thingna wangkhalakpa maru oina cheng gi mamal yenglaga lenga na miyam da ahongba mamalda cheng fanghan bani haiki Development and Protection United Voluntary Organization Nambol ki Kuntra Suba Foundation tiga mari linana ngasi Nambol da mega blood donation camp come awareness program ama pangthokre DPUVO Nambol IRCS Bishnupur District Branch Department of Transfusion Medicine RIMS Imphal NHM SBTC Manipur Chayata Foundation and Max na punna kusanaduna public hall Nambol kechila pangthokiba mega blood donation camp aduda Nambol amadi akoibagi miyoi cham henbana EPK DPUVO Nambol ki Secretary TS Lamjing bana conflict zone oibana hospital kya da e gi awatpa kya leiribasi kharada oirabasu menkhatnabagi pandamda ngasi gi thoramasi pangthokpani medical science na chawkhatle hairabasu e gi mahut sinnaba atopa potsak amata leitri haiki tungda ngasi gi blood donation tawkiba miyoi singda organization asigi president Taurem Khaba Khuman working person Konsam Soleshwar yauna certificate yenthoki Scientists sakulaba scientists singna leba sakusako leba singsina sibo I sabang amdri I mahut singba pot amata leitri manama sina I magano se belu se document wangi I unit amana ai mi amna EP matanda mi ahungi punsi kan ngadori binaduna asigumba wakan paring asina manga thamaka na de protection na ter benda kasina bona I matau ta su pagi foundation di asigi mari lenana asigumba mega blood donation ke mama ujaba sida Sharuk Yabiriba, EPBiriba, Lamusik and Sijabala, Malicili, Noxisel, Paipunaku, Namkalita, Tagasel. Hantana ying bagi mahota angama mating pangnaduna khunai si chakol hanbada aikoi khudimaki thogdang lomina si haina MLA thongam biswajit na phongdokre thongju part 2 da leiba social educational voluntary athletic club seva club ki nauna saba club building amadi community hall sanga bagi ngasi pangthokiba thoram aduda saruk yabada MLA na wafam asi phongdokibani thoram aduda thongju AC ki MLA thongam biswajit retired lieutenant general concern
Himalay Singh, Nana Manjuri University की Vice Chancellor Professor W. Chan Babu, IQAC Manipur University की Director Professor A. Rasmani Amadi, Seva Club की President Saugrakpam Ibo Bisu Sarukaki. Seva Club na kon mafam की lekai asi की matam kuina dagi mamang dagi miyam na pamlakpa Community Hall amadi club की building MLA की matenga loina na ngasi sangado na miyam da kusina kibani. Tharamadu da MLA na makhata na fungdo kibada aikoi masen fai fatti haina bagi mahota afaba khunai mo oina ba aikoi की थौदांग लोमिनसी अथुब मतमदा थोंजु केंद्र की अवोनबा म पुरकनी हाइबगी थाजबा विश्वजित न फुंगदोखी कनाबु हंदना येंबगी वाफम नतबा अंगम बना ngमदबदा मतें पांगबा अदुगा अहैबना हैतबदा तापीबा तंबीबा सी अकोगी सोसाइटी के चलबदा पोचे अकोई नसागी अमनोइबा पोट अमदा सो ngasi अकोने सोइथरेइबा सोंदरेइबा पांगन सोलेना स्लोसी सोरेना स्लोसी सोलेना स्लोसी सी पुना बक्सिंग से अकोई नो खखदा ओहि बनते अदना ngasi अकोगी सोसाइटी दा अमना अमगी लाइव सुमी नत्रगा लाली हाई वाफम करी सुयेंगना अमगा अमगा अकोदा तोंगा के टाइप संदोगा तबसे तोंगा द लौरी बाय कोसी अकोई सोगा चाखोट सोसाइटी कौदोरिब्रा नत्रगा चाखोट एनवायरनमेंट कौदोरिब्रा से सिलो खरा रगी मतम लौरे अजमाई थमदोरी Institute of Engineers India Manipur State Center amadi Indian Society of Heating Refrigerating amadi Air Conditioning Engineers Guwahati chapter na sinduna importance of mechanical, electrical, plumbing and fire protection in construction industry haibe hiramda nomagi oiba seminar matakil da leiba government polytechnic campus leiba IEI Manipur State Center gi seminar hall da pangthokre tharamadu da town planning department gi chief town planner Benju Nongthongbam Planning and Development Authority PDA के Executive Engineer Ngangom Dilip Maitei MIE ISHREE Guwahati Chapter की President Nayan Mani Sharma Former Controller of Technical Education R.K. Nando IEI Manipur State Center की Secretary Dr. T.A. Subhash Chandra Tharong की Convener Thingom Sovakumar Maitei na chingbasu sarukyaki Tharonga mari lainana Venjuna Yum Sabada Engineer Architecture Tanabagi Mathakta Mechanical, Electrical, Plumbing amadi Fire Protection की Expert Singsu Tanaba Mathau Tarakle Hairiba Hiram Singh asi amakan bada Anoba Building by law da G+ Taragani Thui Sabayabagi Ayabale Rabanina, Matik Chadaba building Oregani. Hairiba Hiram Singh Asigi, Kanabalaka the Banama Hero Singasu, Hiram Singh Asida Tambakana Rakani Haki. Manipur Hiras, Pavita Rabanina, Okoi Ziki, MEP consultancy, Rosie Yam, Tamalani, requesting a labor starter Kandiyam, the technical teams, MEP consultant, Oinaba target of you. Future the MEP consultant, MEP demand setting a lucky, we are developing state, lots of construction is going to happen. So we get ready for all those MEP services. One the every day population in the lane at the same time lane the specialization is not matching. With the increasing population, the lane remain constant. There is no increase in the lane size. So we have to somehow accommodate the growing population. But one of the first step is to increase their height. Khundrakomda leiba Naurem Birahari College ki Department of Mass Communication and IQAC na Manipur Photography Club pusumnaduna sinduna World Photography Day ga mari lainana pangthokpa Second State Level Photography Contest loishinba ma di manai entokpugi thoram pangthokre A Lesson in a Photograph haiba team da August 19 dagi hauduna chatharakliba thoram loishinbada Filmmaker Critic Bobby Wahengbam NV College Governing Body ki President Naurem Jotin Maite Secretary Usam Dizen amadi Principal Dr. Irom Kunjab Batina Chingba Sarukyaki. Tharonga Mari Lenana Bobby Wahengbamna photography dagi film rom the changlakpa yamna line thokpana mahiroi singna hiramasda thawai yauna hona haningi photo ama kapada seasonary ba technique seasonaraga marol thokpa photo henbangamna batamsi haiki. Haukiba August ki taraga nipanda Rajasthan gi Jaipur da Miss India Universe ki Parent Organization am oiriba Glam Anand Group na sinduna pangthokiba Miss Universe India pageant English ngani kunga manga da sarukyakiba Miss Universe Manipur
Sarangthem Nirupamabu Imphal International Airport miyamna harautayamna okre. Pangthokiba Miss Universe India Basin aduda Sarangthem Nirupamana 4th runner-up title laukiba adubu apelba phongdoktuna miyamna Imphal International Airport harautayamna okhibani. Harautayamna okpaduda lamdamasigi tongan tonganba mioi kyana achamba khudol tamduna taramna okhi. Mahakpu taramna okpaduga mari leinana Miss Universe Manipur Sarangthem Nirupamana handak pangthokiba Miss Universe India Inglisingani kungamanga aduda mahakna Mari Suba runner-up tabangam laklibasi miyamgi thauzaldagini. Miss Universe saruk yanaba hotnabasi araiba journey oide masi icham chamba aki amaugi nate tongan tongan ba hiram kyada changdamnaba yamna luwa competition makhal amani phongdokhi. Tungda mahakna makhatana tungdasu masidagi hena hotnabagi pandam thamli phongdokpagalinena handak miyamna pibi kiba thauna pangal adubu thagat phongdokhi. Aina madahenba mana madahenba aina mada sothauba mana mada sothauba smai tawna khoi ma'am se like friendly competition e maromda laiba khudimak se ichinanaw gumba ngantane aduga talent yam leira ba aduga exposure yamna leira ba state gi yamna lakpa ma'am se yawe aduna aidi chamchamba manipur gi notice ki state sing dagi lakpa mawaina yamna khara di wai haitare language problem se khara leiba aduna sige platform se lakpa kanda ai society da ai community da kyam sothauri aduga ai amasina kyam chingkhat pangam dono kyam inspire to bangam dono tholai ban ha mayam se da haibaza sige achoba platform ama khakne unheard voice ma'am haitare ko chingya tamya da aduga honna balepi da sige chingya tamya da leiba khoi khungang da leiba mayam sing se da kai problem thengnari and then even manipur da physics situations unstable loiba manipur gi physics situation se da is voice toraga india da represent to ba phangja ba so gi khwai gi chaw leiba phabane so yam chawbuna nusiba utpasa india pumbasina ngakhi haitar even organization abo nangi share masing aduga nangi views masing sa manipur sana nang sa yam pasana support the way haina yam khanghoba aduga india sida haitar manipur gi support se phangjaraga moi gi laiba contestant se ma khatana te mana whole manipur represent tawraga moi gi nusiba moi gi thauna se na ulamba gi damak dai yam thagat bang makhata ba journey se ai sidagi so hena kan hona jarakhi ge aduga mayam na sule palaitana support tabiyo aduga ikhalai bana ha mayam peasantry bu pamba peasant sida yamna khoi gi thauna pibidona mayam sina support tabiyo haina ni jage mayam Hozipagi marthana temba bremtang lominasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give him a key, you know. As a become more. Sige yung say, next Pm-Istv na check sin na laksi lagat ham ko banine. Dadarang se, juara habaga am takitar bo. Asum na, mayam na machalibog na option lugum. Basige yung masibog, aso yung an ko kada batagi. Next Pm-Istv na ngap seli. Next Pm-Istv juara habating ngaktok na nabasim bani. Zaman technology siya naman na concrete katok na tinago matanda. Kapamil ang muktuhan na hinggal adli. Next Pm-Istv, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Breaking matungda mayamba mukana taram nokchari makataba pau pisari Rohot Mehta Lions Quest Week Lions Club of Imphal East na konung mamangda leiba bal bidya mandir pangtokre Tharamadura social and emotional learning haibasida angang singda moral based education karamna pigani haibagi matangda wafam kyanai naki Lion Lakshmi Roina Mahiroi singna natabalam chataba amadi negative attitude laitanaba mating leiba citizen ama oinaba karamna moral based education pigadage haibagi matangda marik chumba wafam kya phongdoki Lion Dr. P. Rasmanina District GST Coordinator na nauriba mahiroi singa si khunayasda chatloidaba phattaba nakal amada pukidanaba amadi phattaba mioi sing tinadanaba moral based education piba mathau tai haiki
Foundation adida Maheiroi Oza amadi Lions member Chamagyang Khairomna saruk yaki. Imphal East District ki Thongju AC ki manung chanba Khongmon John 4 Community Hall da District asigi District Supply Officer na sinduna FCS agent singi mifam pangtuna napsa amade Kishan Credit Card ki matang de awareness program pangtokre taramadida CF and PD Imphal East ki DSO Kangujam danan joina Central Government ki mari lenaba Ministry na pirakpa instruction matungina hauzik napsa card amade Kishan Credit Card holder oiba yadaba mioi kya amana card asi paiduna khudong chaba lawriba si yingshina ba khanghalakpagi matungina khongthang asi paikhatpa hobani instruction aduna masagi senthok lambi chauna leiba lenga ki thabak toba mioi singna sigumba makhalgi card asi paiba yade makoi beneficiary list ta yarom labadi kaknanaba amadi kari maramgi kaklibano haiba khanghanaba FCS agent singi oiba mifam asi pangthoklaga wakhal taminaba mifam asi pangthokpani haiki Manipur Youth Front of Assam Maifana Sinduna Laimarembi Induprava Sanglen Binakandi Part 2 Kasar Assam the Imalon Ganba Numit ki Thorom Apung Fana Pangtokre. Thoramasa Manipur Youth Front of Assam Maifagi President Thangjam Prosen Manipuri Autonomous Council Demand Coordination Committee ki Chairman Kangabam Santi Kumar Manipuri Language Advisory Board Sahitya Academy New Delhi ki member aduga Manipuri Language Protection Coordination Committee ki Chairman so Oriba Dr. K.N. Chan All Assam Manipur Mairapaibi Apun Maluk ki Vice President Purvarani Sharma, All Assam Manipuri Women Mairapaibi Coordination Committee ki Joint Secretary K.S. Nomita Devi na Chingbana Sarukyaki. Mitay Mek Tambada Mark Wangna Fangba Miyoi Tarada Diploma Certificate Sukusinaki. Manipuri Youth Front of Assam ki Chief Advisor Seram Herazitna. August ki Kungamapan na sida Assam da Joina Kundarakpa Manipuri Singi Khwaidagi Harauba Nungaiba Numit Amani Assam lengang na Manipuri loan asibo Assam manungda chatnaba yaba loan ama oina Assam gi Assembly da mamangi chahi English ngani kunga marigi August ki kunga mapanda pass tawduna Assam da joina khundariba Manipuri aikhoi gi Manipuri loan asibo Assam lenga ki office singda chatnaba yarani haina pass tawkiba numit asibo Manipuri Youth Kanglup Assam na numit asibo chahi khudingi ima loan kanba numit haina thauram asi pangthokpani Assam da joina khundariba Manipuri khuding makna mathangi chahi dagi khungangi club NGO Mairapaibi Ima Kuding Magna Numit Asibu Imalon Kanba Numit Haina Pangtopiu Haiki. All Manipur Youth Front of Assam Maifagi President Thangjam Prozena Maitei Amadi Mitei Muslim Singi Atei Asi Tongan ba Tongalabasu Imalon di Punbana Aikoi Masil Nungshinagadawani Haiki. Marketing Service Quality MSQ Prosperity Partners Group na sinduna charity event haina mingthon ba sothana leidiba imung yangkhai romda chana thaknaba potlam kya mating pangkhre Imphal East ki Laifam Khunong maning laikai de leiba Elam Ravindro gi yumda pangthoki pa thoramadada Manipur State Sumang Lila Council gi Secretary Yumnam Nilachandra Aurora Club and Library Laifam Khunong gi President Yelam Ravindro amadi Member MSQ Hizam Ibem Chamadi mioi kyana sarukyaki ngasi gi tingbangi potlam khusna baga mari Marketing Service Quality MSQ ki Senior Associate Moirang Them Sanatombina MSQ ki pandam gi makhada sotharaba singna mating pang bahai basigi wakhalonda paring naina chatharak pathoram amagi saruk ama oina ngasi su tingpang bagi thoram masi paikhat pani sothana leiriba imung singna mating khara pangning badagi MSQ company gi mari leinaba mathak thongba singda haibadagi yauratuna ngasi imung yangkhai romda nongbada changdraba yadraba potlam singasi yenthokpani MSQ haibasi yumda phamna sel tanba yaba company amani masigi marui ba thabak singdi malim gi maming layerba branded products singba promote tawbani Masi USA da based over company amani hariba company si English ngani kunga mari ki December da India da changlakpa company amani company si ki pandam di English ngani kuntra fawba gi manungda leba asida sothana leriba imung kya da makoi gi senthok lehenna bagi pandam da lingkhat ki ba company amasuni makhata na su MSQ na lamda masi gi sothana leriba imung singda mating pangna ba pandam thamli haiki MSQ companies da haijabane sumaina koi sumaina sothaba khara khatang da khudon pot khara tamba ya bibra haida mana yai kholena singchaw ba khopada zumana dum mateng pangbire adu da mathang phatang tawbada sonet association card ragadi yadaba adu da ai je karak badagi aina moida haijaru badagi sumaina ya biraktana mi yang khaida sumaina tawbiyo na moina ayaba pirak badagi aina khoi gi laifam khunau sida tawjaban
Friends Union Club Wangjing Tekcham Lekai na Chingkalen Optical Kosamna Tekcham Lekai Community Hall the Noma Yoiva free eye testing camera mangasi pangtokre. Camera to the Lekai Duki Angang Yauna Punamui, Chama Romda Laying Dona Amadi test of Dona Makoi Mit Yoiba Lena Layong Sing Kangtoki Hari. Moirang AC ki manung da leiba khungang khuding open gym amamam thamna ba panam da AC ki MLA thongam santi na changslak ki ba khongthang ge sarukama oina AC ki khungang ahung gi open gym gi machak sing khungang sing asigi youth sing amadi development committee sing gi khuthang da khusina khre ngasi MLA masana hakthing na saruk ya duna gym gi machak mathom sing khusina khra ba khungang sing adudi didim belt sunusi 5 village amadi naran saina village loinena Loyalamda Terakong Sangbi Village ni Jim gi Machak Singh Kusina Kibaduga Marilena MLA na Mahakna Changslak Liba Kongtang si Mahaki ACC Lady by Youth Singh Butin Jang Gaijing Daba Kunayama or Hinaba Linana Ahlaman Lady Basing Usuma Samo Fana Lehinaba Wakalonda Paikalak Kongtang ni at a Wat Horiba Kul Singisu Nini Humni is the Polam Singh Kusina Ragani Haki. Hello, like Rusing, and they say, I'm not to support the Vidaga. You sit in the Natala, I could but the Quina, Hassan Sajento, a papa, a way put 600 Levy and Rigi, Tanjamo, Pajib, the logo they have you a color, some popular per se, Aina, I when can represent Pulumpo, making Kaiku, Chedi, Matum the soup, and the book I go to Tona, Pangan, Happy Duna, Marang Kendabo, Manipur, a papa. Indiagi state long way the product number one of that. Ma'am, Tonabo happy of the soil, a mechanic of what is the concentration. Imphal District Manung Channa Andro AC Labor the Ngarian Forest in Kong the Gihoraga Andro Kaitel Fawbagi Lambi Paktok Nabagi the Makairau Bitragi ADC Tulihal na eviction Taunabagi demarcation Tauribasi Niom Jumna Tauhan Biu Haina Kunjasing na Fungdurakli ADC Masamak Yauna official single win na Hana Tauramba from the Gi Amuk demarcation Tauраpada Lamapuga ADC ga Awaya Kum Kataunaki Masigi Matang the ADC na Tauriba Tongasi Lamapu sing na Pende Haina Fungdoki Mayam the Prada Mayam Zina Hangi, the eviction is a quick Kaikumbo objection legate, eviction in process in Loina cannot of you to accumulate. Magi, wherever Magi Mutuda, Magi Wakal to the Magi Mutuda set for eviction, Gimakalgi, a quick demarcation jet. She did Tawashi, the Masjid Nium, the land, and a Kali. Ahan with the Magi Mapamajida Gina Siji put Kara Kun Muki Mayani, Shiki variation Jikaramina put her upon a Kamina Lehen Banozineva. Tauriba, a quaggy Sarkars in a toga, or Daramatoga, the Tauriba, Togada in processing eviction Togadoji, Magi Wakalking Aki as how was how the Magi Mutta Setka drivers in Eva. Adun Asenba Quaggy Hujiki Kanosi put Lak Firaga, Puviraga, Asenba Pataduka, Loina, 1960 the book based the war Gera. 1950 the book based the war Gera, Asen with the Puraga to Biova. Amongna Asita Tare, Hira Meaduka, Hujina Mokun, and a Songa, Hena, Changelaga, Sue and Hide share. As my doctor, Yum Sing, Masiki, Lady, Yum Sing, minor effect, Loina Tawagi, Porama Lady, Masimakiam, and Nungajade. Kumbi Sigi Manung Chanba Wangu Samusang Litan Makong Taba Meter Chamarom Oigadabelambesi Yamna Fatabagi Matangda social media the Tagatuna Sarasalakpadagi Kumbi Sigi MLA S Prem Chandra Masa Mafam Aduda Chatuna Ying Sinkibagalina social media the Tagalubumi Amadileka Dugi Club Kiluching Bakiagasuna Puna Wakal Tamina Kre Lambi Dugi Matanga Su Marilena Basing STC Kumbi the Sukang Handuna Ladiba Lambi Dugi Nageta Tariba Yum Sing Adugi Chap Chaba demarcation Taunabasu MLA Kudakta Marilena Basing Kangan Kibagi Matungina Department Gimi Sing Laktuna demarcation Taukre demarcation at the Lambi Dugi Nakal the Horiba Uwa Sing the Natana Lady by Yum Karasu Sopa Yoram Lehari Hana Lambi Adu Sam Nabuhan Abad Lambi Dugi Nakal the Hova Uwa Ama Anikak Solu the Lambi Adugi Nakal the Kundari by Yum Sing Adugini Haiduna Sopa Yaram the Badu Ngasidi Puna Department Yauna Survey over the Guyana Cray Lambi Dugi Nakal da Horamba Uwa Sing Adu JCV season Aduna Loktopa Hokre Lambi Dugi Matangda Model Club Wangu Secretary Amom Binoina Lambi Asi Kyarak Hana Sim Labasu Nong Kara Hek Chubaga Ising Chentopagum Laitabana Lambi Asi Hekta Fibam Chadaba Madi Lambi Asi Nakal da Horiba Uwa Sing Asisu Songjin Banamaram Oiraga Kudung Chadaba Tingnaram Badu Tungkoina Chatpa Yagadaba Lambi Mo Oiraknaba Kumbi Asi MLA Meeting Makada Honarakli Basida Ngasi Lamjing Maira Youth Club Amadi Wangu Model Club ki thomi sing na sumating pangdona punna hotnari haiki life skill ga
Life skill ki matang da Lions Club of Imphal Central na sinduna discussion program amang si part 4 da leiba Millennium School da pangthokre Rohit Mehta Lions Club Quest Week kamari lena pangthok pathoram adura Lions Club of Imphal Central ki maroi ba thopu ba singa mahiroi singa khana nei na bagi mifam pangthokki Taraga Taret Lak Suba All Manipur Muslim Girls Student Union ki Foundation Day pangthokre Classic Hotel ki Royal Hall da pangthokki bangasi ki thoram aduda Joint Secretary Health and Family Welfare Samim Ahmad Saha All Manipur Muslim Girls Students Union ki President Rahamani Tsesava Manipur Central Prison Saziwagi SP Sahid Abdul Samad Manipur University of Culture ki Chief Finance Officer Muhammad Jiur Rahman Amadi University of Higher Education ki Senior Administrative Officer Huidrom Sofiana Chingbana thoram mapu singwena Yaki. Thauranga mari lenana Manipur Central Prison Saziwagi SP Sahid Abdul Sahamadna Mahiroi ama oina white collar job ki damak lairik tamkadaba natte knowledge tanba madi tungi aim gi ama ki damak khallaga mahitam se mahitam bada punctuality amadi discipline haibase nathaituna chatpa yaroi amadi mahitam lingai matamda tongan ba maikai dagi mind distract torokpasi isagi aim aduna mang thaduna chalabadi soitana control toba ngamgani haiki haibase masi amma darkar oi Toporama magi career se khoi na matam san guide ta hudraba manga satpa yaweba layeba dugumba aduba every student ama fazana khoi na sembi bataraba lambi se khoi na takpi ba karamba field la sakani kari baga sana na ba khoi ni impose tawraida ba students ki interest hana yeng badarkar hoyeba magi subject ki interest yeng badarkar hoyeba career counseling si amna maru hoye sigese khoi students punam po khoi ai gi site gi wish you all the very best in your future ahead. Thailand da chathariba UCI Class 1 Track Asia Club English ngani kunga mangada Indiana medal ahum lawre pursuit event India gi Harsitana gold amagi time trial da Adityana bronze amadi Ronaldo na nupagi kilometer amagi time trial da bronze medal phangki Hausulas lapada maroiba paum kana pisari Ukhrul District ki Manung Hanjanba Kachau Phung da lambi thong gi fibam phatabadagi anayek yaurokpada sagai saraga kilometer 10 hena puri amadi Thawal Tangjeng lambi sembidabadagi miyamna tawkhaidana khongjang changsankre Hozifau gyona di ICB na sandok chari ba pau matanga silushin jare mireng tabiri ba pumna ma po khana khurum jare